ai nang ude ba as kai da pai duinu khangdre ai che si sayana phone do lengdra dum payo koi leng lengano lingjel makut na pai riba phone du mafam chana thamlaga phone adu da yenglaga urabu che si sia yare ure yam phaja to mena nang de kai da phajari ba hanagi du ni ado ado che sia nang karam ka lak toino kuira roye la ani ai leita basibu nangbu nungai tabra ai di sida kanam ta sutina de aduna nungai te itomta ka manung da adum leibase ai lak pada kai lero haibano che sina lening ba ama hekta yare mithai ama ore su yare ba hoi yare che si phare hore na musana rasi ko che si thabam da tawru khiye hoi che si phone adu kaktuna lanchen bada voice message ama tharam laga phone du charge toram laga makha da kumthakre calling bell adu khinglak paduda mapan da leiramba pion adu changlaktuna hanglai sir kai habi gadaba kaka psychiatric doctor kaka gula do ai nam ta lao haina haibiru soba phani sir ai haijeruge pion nupa adu hek thoki baga lanchen ba table mathakta leiriba che adu paikhatuna yengi sir ai amta samjarake yabro lanchen ba pairam ba che adu table adu da thamduna yani kaka changbiro nupa adu changlaktuna lanchen bagi mang da thariba chair adu da famthai ai kawi babu kai leirage sir kaka doctor anika aina kaudabane ado kakana hayeng do ngaihat wari sanabiraga yengbiro kakana yani haradi hayeng hekta join tahonge hai rise sir tambal oiraga oidoira mane kaka nupi amaga nupa amagane nupi dudi aigi piklingai gi marupne nupa duna maga taminabane phare sir hayeng wari saraga yengba haiduni hoi kaka doctor nupa du phamlam badagi haugatuna adudi sir ai amuk thokchaba yarani ko hoi kaka thokpiro nupa adu mamai leiduna khara chatba haubaga amuk leisilaktuna lanchen bada yengduna hanglai sir doctor ani dubo kai ming kauge amana Ningthoujam luhenba aduga amana laisram meri nupa du khangle haibagum makok tunomlam laga ka adudagi thokre lanchen ba table mathak adu da leiriba phone adu paikhatuna call tawna thoglai lanchen bana yumda leiba natro poireina leiye doroge ai da thaba khara komba noy ni supunda koire ai khoi ni ne he kunba kef adu da ne coffee taklu sai ge tawni pare lake leram lanchen ba makut na pai diba phone du khongrau pocket ta hapchin khraga gari du thauduna makhoi ahum thengna si haiba mafam du tamna laklami mafam du yaubaga gari du khamduna manung da changlai ahang ba table ama leibaduda changchin duna famlaga ani du lakpa ngaibo oina phone adu puthokduna metli whatsapp changlubada lingjel gi voice message ama leirambaduda changduna yenglui yambong nang halakpada hailero ai hai chaninge lanchen ba nokfe tawna voice message ama thajili kai haino nang lero haiduwa lingjel gi lasin du ubada back chatuna phone du power off tawraga table adu da amuk thamkhre kyam kuirage yoropa maning dagi poireina hairakpani lanchen ba mamai leiduna yenglai poirei amadi mairaba changlakpadu ubada he oire lakpa ani du changsilaktuna lanchen bagi nakta koina famlai lanchen ba mairabana phone da adum yengbadu ubada hairei lanchen bana kaino na phone da adum yeng leiduna mairabana ai bol yenge Argentina ga ni sanai je lanchen ba mairabana yengliba phone aduda haifet yenglaga thabak mayam siga bol yengbo sangdre waiter adu changlaktuna coffee ahum thamlai lanchen ba coffee adu lauduna sip ama chinglaga poirei da onsinduna hairei nangdi thaba adum chaliba natro poirei du coffee du thakna adum khumlai hoi chali lanchen ba mairabagi makhongda kitang kauduna coffee du thaudra nangjo aina leibane
Mairaba phone adu makutuna table aduda makol thokna thamlaga aina leibani haidraso chumna adum thau haiba yadro Lanchenba nokfe tawna paisa puthokpa yam tanbaduda haibani Mairabana Noi nasagi paisa thoklaba aina thoktriba khanglaba adugi Lanchenba makutna coffee cup tu leiduna sanaraga noktuna mi na thabak taw haidiyade arembada larik pungtam tam leiraga Poirei Lanchenbagi waduda noglai Mairabadi sauningna mamittu paina Lanchenbada yengli Numidangi matamni Lingjel kitchen da kana chak thongli Mama si leimasu hinjang sembiri Santi di masa ngamdre haiduna thoklaktre Leimana Nangsi sisu laklani haibani icha tang leibado ima sisu yengba nungaiti Lingjel na kaisu khande da imasi adugidi chesi ga toina phone da wari sanaye ado imasi ne icha da haida wa ma leiri ko ya da bayaro Kaiwano haise imase adum hairo Lanchenbasu makutta bottle ama paiduna changlai Kai wari sanahino Leima mamai leithoktuna machana changlakpadu ubada Nangna nongmata nganna halaktrisi kamai tawrino yaima Lanchenba dining chair ama chingthoklaga phamlaga mamitna Lingjelda yenglaga Thabakna yada tawrini bai mase Hana yadrasune khara ngana halakpa tamuko Lanchenba mama na ngangli du khumdana Lingjelda onsinduna langnarai Lamli basa khulam siga pictuna thongladine chawa yaroida male Lingjel mamittu paina Lanchenbada yenglaga Charunu hautudi yambungda chada yade haikide Thonglabani na chawa tabane Leimana Anganga dumai hainune mi chak thongba yam hairabane Lanchenba wadu khumge haina mayadu kathorakpada Pocket manungda yauriba phone aduna ring hinglakpaduda karamba mayadu umsinduna pocket tagi phone du lawthoktuna haifet yengi hospital calling tharambaduda pakhatna thuna paikhatli kai lere asomda nupa amana sir hospital da amdalakpi problem achawa ma thokle kai dawre haibano sir delivery nupi ha pukhalakpada lamakhang da siraga hospital da pukhalakpada doctor singna kanba ngamlaro haibada ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯕꯒꯤꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯐꯔꯦ ꯊꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯀꯣꯜꯗꯨ ꯀꯛꯇꯨꯅ ꯐꯣꯟꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯃ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯎꯗꯨꯅ ꯌꯥꯏꯃ ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ ꯑꯩꯒꯤ ꯀꯥꯗꯒꯤ ꯁꯣ ꯂꯧꯔꯨꯒꯦ ꯑꯩ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯃꯥꯁꯦ ꯂꯩꯃꯁꯨ ꯃꯆꯥꯅ ꯐꯤꯡꯕꯗꯨꯗ ꯀꯣꯟꯅ ꯍꯪꯂꯒꯦ ꯈꯟꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯂꯟꯆꯦꯟꯕ ꯃꯥꯒꯤ ꯀꯥꯗꯒꯤ ꯖꯦꯀꯦꯠ ꯑꯗꯨ ꯂꯤꯁꯤꯟꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯂꯤꯡꯖꯦꯜ ꯀꯤꯆꯟꯗꯒꯤ ꯂꯟꯆꯦꯟꯕꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯏ ꯌꯥꯝꯕꯣꯡ ꯐꯣꯟꯁꯤ ꯄꯨꯈꯣ ꯂꯤꯡꯖꯦꯜꯅ ꯃꯄꯥꯟ ꯌꯧꯔꯛꯄꯗ ꯂꯟꯆꯦꯟꯕꯅ ꯒꯥꯔꯤ ꯊꯧꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯂꯤꯡꯖꯦꯜ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯟꯆꯦꯟꯕꯒꯤ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯂꯦꯞꯍꯧꯔꯤ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯂꯟꯆꯦꯟꯕꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯦꯁꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒ ꯃꯥꯁꯨ ꯃꯁꯥꯗꯨ ꯋꯥꯅ ꯒꯥꯔꯤ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯁꯤꯠ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯄꯨꯡ ꯑꯃ ꯇꯥꯒꯦ ꯇꯧꯔꯝꯕ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯒꯦꯠ ꯂꯩꯕ ꯑꯗꯣꯝꯗ ꯊꯧꯗꯣꯔꯛꯂꯦ ꯃꯥꯅ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯐꯣꯟꯗꯨ ꯃꯅꯥꯀꯣꯡꯗ ꯊꯝꯗꯨꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯕꯅꯦ ꯃꯈꯥ ꯇꯥꯕꯗꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯣ ꯂꯟꯆꯦꯟꯕ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯅ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯄꯗꯨ ꯎꯕꯗ ꯂꯟꯆꯦꯟꯕ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯁꯨꯛ ꯊꯦꯡꯂ ꯃꯇꯝꯁꯤꯗ ꯀꯅꯥꯅꯣ ꯁꯤꯅ ꯅꯨꯄꯤꯗꯨ ꯂꯟꯆꯦꯟꯕꯒꯤ ꯒꯥꯔꯤꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨꯕ ꯑꯩ ꯒꯥꯔꯤꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯂꯟꯆꯦꯟꯕ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯨ ꯆꯤꯡꯊꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯤ ꯂꯨꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥ ꯃꯁꯥꯗꯨ ꯍꯩꯅꯗ꯭ꯔꯕꯅꯤ ꯂꯟꯆꯦꯟꯕꯅ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯂꯨꯁꯤꯅ
ꯑꯩꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ ꯒꯥꯔꯤꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯐꯣꯟꯁꯨ ꯕꯦꯂꯦꯟꯁ ꯂꯣꯏꯔꯒ ꯂꯩꯔꯝꯃꯦ ꯑꯥꯔꯀꯦ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯔꯝꯃꯣ ꯂꯟꯆꯦꯟꯕ ꯇꯟꯗꯤ ꯇꯜꯂꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯥꯔꯣ ꯂꯨꯁꯤ ꯍꯔꯥꯎꯅ ꯂꯟꯆꯦꯟꯕꯒꯤ ꯅꯥꯀꯟꯒꯤ ꯁꯤꯠ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯐꯝꯈ꯭ꯔꯦ ꯂꯟꯆꯦꯟꯕ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯕꯒ ꯒꯥꯔꯤꯒꯤ ꯁ꯭ꯇꯥꯔꯠꯇꯨ ꯃꯇꯣꯝꯇ ꯂꯦꯞꯈ꯭ꯔꯦ ꯂꯟꯆꯦꯟꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯌꯦꯡꯂꯤ ꯌꯥꯔꯛꯇ꯭ꯔꯕꯗꯨꯗ ꯊꯥꯎ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯂꯣꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯅ ꯃꯈꯨꯠꯇꯨ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯤꯟꯖꯤꯜꯂꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯨꯁꯤꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯂꯟꯆꯦꯟꯕ ꯒꯥꯔꯤ ꯌꯥꯗ꯭ꯔꯕꯣ ꯊꯥꯎ ꯌꯥꯎꯗ꯭ꯔꯦ ꯃꯈꯨꯠꯅ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯁꯤꯡꯗꯨ ꯃꯥꯗꯨꯅ ꯌꯦꯡꯂꯤ ꯊꯦꯡꯅꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯀꯩꯅꯣ ꯑꯩ ꯐꯣꯟꯅꯤ ꯂꯟꯆꯦꯟꯕ ꯉꯁꯥꯏ ꯐꯣꯟꯗꯨ ꯀꯤꯆꯟꯗ ꯊꯝꯂꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯈ꯭ꯔꯣ ꯈ꯭ꯔꯣ ꯍꯣꯠꯂꯤ ꯎꯄꯥꯏ ꯂꯩꯇ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯀꯨꯝꯂꯒ ꯑꯀꯣꯏꯕꯗꯨ ꯋꯥꯛꯁꯣꯞ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ ꯑꯍꯤꯡꯗꯨꯗ ꯀꯗꯥꯏꯗꯒꯤ ꯂꯩꯅꯤ ꯂꯨꯁꯤꯗꯤ ꯂꯟꯆꯦꯟꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯤ ꯕꯦꯛ ꯃꯅꯨꯡꯗ ꯂꯣꯟꯅ ꯍꯥꯞꯂꯤꯕ ꯐꯣꯟꯗꯨ ꯃꯦꯠꯇꯨꯅ ꯅꯝꯕꯔ ꯑꯃꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯥꯗꯨ ꯂꯝꯕꯤꯗꯨꯗ ꯐꯝꯗꯨꯅ ꯒꯥꯔꯤꯗ ꯃꯀꯣꯛꯇꯨ ꯉꯥꯊꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯁꯥꯎꯈ꯭ꯔꯅꯤ ꯊꯦꯝꯕ ꯌꯥꯔꯔꯣꯏ ꯅꯨꯄꯤ ꯑꯃꯒ ꯑꯍꯤꯡ ꯂꯩꯃꯤꯟꯅꯩ ꯈꯪꯈꯤꯕꯗ ꯑꯩꯕꯨ ꯋꯥꯔꯧꯅ ꯏꯟꯊꯣꯔꯛꯀꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯊꯣꯏꯊꯣꯏ ꯌꯥꯝꯕꯨꯡ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ ꯌꯥꯝꯕꯨꯡ ꯂꯥꯟꯗꯕꯅꯤ ꯐꯣꯟꯒꯤ ꯔꯤꯡ ꯑꯗꯨꯅ ꯂꯦꯞꯇꯅ ꯈꯤꯡꯂꯛꯄꯗꯨꯗ ꯇꯨꯝꯂꯝꯕ ꯅꯨꯄꯤꯗꯨ ꯃꯁꯥꯗꯨ ꯂꯦꯡꯗꯨꯅ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯁꯌꯥ ꯄꯥꯈꯠꯅ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯂꯤꯕꯣꯅ ꯂꯤꯡꯖꯦꯜ ꯁꯌꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯀꯩꯗꯧꯔꯒꯦ ꯆꯦꯆꯦ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯕꯣ ꯌꯥꯝꯕꯨꯡ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯁꯦ ꯅꯪ ꯇꯥꯗ꯭ꯔꯤꯕꯣ ꯇꯨꯝꯂꯝꯕ ꯅꯨꯄꯤꯗꯨ ꯈꯪꯄ꯭ꯔꯩ ꯈꯪꯅ ꯀꯩꯅꯣ ꯆꯦꯆꯦ ꯅꯪ ꯍꯥꯏꯗꯨꯕꯣ ꯍꯧꯖꯤꯛ ꯏꯃꯥꯁꯤꯅ ꯍꯥꯏꯔꯛꯄꯅꯦ ꯏꯅꯝꯁꯤꯅ ꯍꯥꯏꯔꯛꯑꯦꯅ ꯅꯪ ꯈꯪꯗ꯭ꯔꯤꯕꯣ ꯂꯤꯡꯖꯦꯜ ꯂꯤꯡꯖꯦꯜ ꯁꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯇꯥꯏꯕꯪ ꯅꯠꯇꯦ ꯌꯥꯝꯕꯨꯡꯅ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯃꯥꯒꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯣꯏ ꯑꯃꯨꯛ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯑꯣꯏꯗꯕꯅꯤ ꯅꯝꯊꯛꯅꯤ ꯌꯥꯝꯕꯨꯡꯗꯤ ꯑꯩꯇꯕꯨ ꯅꯨꯡꯁꯤꯕꯅꯤ ꯀꯅꯥꯁꯨ ꯅꯨꯡꯁꯤꯗꯕꯅꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯪꯅꯤ ꯃꯪ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯣꯏꯅ ꯑꯩ ꯐꯥꯔꯤꯁꯦ ꯑꯩ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯕꯅꯤ ꯂꯟꯆꯦꯟꯕꯅ ꯃꯥꯕꯨ ꯐꯥꯔꯤꯕ ꯃꯩꯔꯥꯕꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ ꯃꯩꯔꯥꯕꯅ ꯐꯤꯡꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯑꯥꯔꯀꯦ ꯅꯪꯕꯨ ꯀꯣꯟꯅ ꯇꯞꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨ ꯈꯟꯅꯁꯦꯕ ꯄꯣꯏꯔꯩꯅ ꯁꯥꯎꯈꯤꯅꯨ ꯑꯥꯔꯀꯦ ꯑꯁꯥꯎꯕꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯕꯗꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯂꯟꯆꯦꯟꯕꯅ ꯑꯩ ꯅꯨꯄꯤ ꯆꯦꯟꯗꯦ ꯍꯥꯏꯕꯅꯤ ꯅꯣꯏ ꯑꯅꯤꯕꯨ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯔꯛꯀꯅꯨ ꯀꯩꯗꯧꯔꯒꯦ ꯃꯩꯔꯥꯕꯅ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯏꯃꯥꯁꯤꯅ ꯅꯨꯄꯤ ꯃꯁꯥꯗ ꯍꯪꯕꯗ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯔꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯄꯣꯏꯔꯩꯅ ꯅꯨꯄꯤꯒꯤ ꯀꯦꯁ ꯆꯥꯎꯕꯅꯤ ꯂꯟꯆꯦꯟꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯟꯅꯁꯤ ꯂꯟꯆꯦꯟꯕꯅ ꯀꯦꯁ ꯆꯥꯎꯔꯣ ꯀꯩꯗꯧꯔꯒꯦ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒ ꯂꯩꯃꯤꯟꯅꯩ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯥ ꯍꯥꯟꯅ ꯍꯥꯠꯂꯝꯃꯒ ꯑꯩ ꯄꯨꯟꯁꯤꯒꯤ ꯖꯦꯜꯗ ꯂꯩꯔꯁꯨ ꯂꯩꯈꯤꯒꯦ ꯃꯩꯔꯥꯕ ꯅꯨꯡꯉꯥꯏꯇꯅ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯒ ꯑꯥꯔꯀꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯂꯤꯡꯖꯦꯜꯕꯨ ꯀꯥꯏꯅꯒꯗ꯭ꯔꯥ ꯈꯟꯅ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯂꯟꯆꯦꯟꯕ ꯃꯩꯔꯥꯕꯅ ꯉꯥꯡꯂꯤꯗꯨ ꯇꯥꯗꯕꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯩꯔꯥꯕꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯂꯟꯆꯦꯟꯕ ꯀꯃꯜ ꯔꯨꯝꯗ ꯃꯄꯥ ꯃꯌꯥꯝꯕ ꯃꯃꯥꯁꯤ ꯑꯗꯒꯤ ꯑꯍꯜ ꯈꯔ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯂꯟꯆꯦꯟꯕꯅ ꯑꯩ ꯋꯥꯁꯦ ꯅꯣꯏ ꯇꯥꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯁꯨꯔꯅ ꯅꯥꯎ ꯇꯞꯅ ꯀꯣꯟꯅ ꯉꯥꯡꯅꯁꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯂꯟꯆꯦꯟꯕꯅ ꯀꯔꯤꯒꯤ ꯀꯣꯟꯅꯅꯣ ꯑꯩꯅ ꯅꯨꯄꯤꯗ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯍꯥꯏꯔ ꯐꯥꯎꯕ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯗꯤꯄꯛꯅ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯅ ꯅꯈꯣꯏ ꯑꯅꯤ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯔꯕꯁꯤꯗ ꯅꯪꯅ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯍꯥ ꯂꯟꯆꯦꯟꯕꯅ ꯑꯩꯅ ꯅꯨꯄꯤꯗꯨꯗ ꯃꯥꯒꯤ ꯆꯠꯊꯣꯛꯄ ꯌꯥꯕ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯃꯌꯨꯝ ꯊꯤꯟꯗꯣꯛꯂꯨꯁꯣ
Deepak machagi waduda khon khitang kalapna laurai. Yaima. Tanja aduda lingjel makutta cha paiduna thoglaktuna mayam leiriba aduda awaba kayadu nokfe toba maithongna losinduna hairi. Lingjelna mayam cha sipaise. Lanchenba lingjel gi khonjal du tabada nupi aduda fat yenglai. Ataina khangdrabasu lingjel gi maithong da tariba awaba adu lanchenbana laina khangkhre. Lingjel na chatpa khuding magi michina tana duna yengli. Lingjel na kitchen da hek changkhibaga mamai du amuk leisilaktuna lanchenbana ai haikre ai isana yana magu selakpa nate aduna magal hongba ai ngamloi. Wadu hairamlaga lanchenba lingjel na chatkriba room aduda chatki. Mairabasu chatke tawbada poirei na chatluranu haibagum makhuttu phakre. Machagi mataududa Deepak mathasa na hairi. Atopasu nate aibu hauze kamaina haidoktoina. Surna yaimagi matane haikiba wana loibane singnaba yaro themlubasu yaro kaino ikoi tawdusi. Makhoigi maraktagi ahal lamana hairi. Fazana hayuda ngaihaki sawbana oiramgani. Mama oibisingna machagi apamba khangi haibaduni. Machana lingjenbu apam nungsi phawi haibasi leimasu singnabani. Aduna lingjelbu mamau oigi haina khankhibani. Asomdana lanchenba lingjelgi nakta laktuna kaurai. Thoi lingjel lanchenbana kauridu mangonda natabagum karisu khumlakte. Magi tawbam thokpa thabaktu adum tauri. Lanchenba lingjelgi khuttu paiduna aina gaurisi nangonda natro ha ataina aibu thajadrabaso nang aibudi thajaba yaina. Lingjel lanchenbana pairiba khut aduda yenglaga yambo mina uraga phajade pairiba khuse yam thuna thadoi nang naibu thajatiba makai nangi khuse thadoi. Thoi yamungna tasina mabu chenba nati. Lingjel lanchenbana thadu u yadraba aduda makhutuna nanthoknaba honarai. Nupa mana pangal kankhibana nanthokpa ngamdre. Upai leitraba lingjel mapi ira chenduna lanchenbada yengduna ningamdana yamungise aibu minai ni khanduna usitana tawba natro. Thoi nupi cheluraba nangbu aina karamda thajau haibano. Nupi amaga ahing leiminaraga aina nangbu karamda chingnagano haibano. Phana leiminarabaso ai nang natana kanada sumit yen karan chaloye thoi nang aibu nungsidraba se aibu amukta thajabiyo. Lingjel tapna ngangbada oiraroi khanduna khondu khitang kalap hairi. Nungside ai yamu musuk nungsidi yamugi lanthu mayam se kalaktuna aina yamu nungsiba sabane. Lanchenba lingjel gi waduda thamoida chaina ama phawraktuna mapi ira chena hairi. Nang adumai haino thoi ai tawa ngamde. Thoi nang yamumu nungside haigano. Nungsidaba mida karamna nungsi hayo haibano. Amuksu haige ai yamumu suk nungsidi. Wadu hairaga lanchenbagi makuttu magi makut amana lauthoktuna kaplaga chenkre. Lanchenba mamitna makhada yengthaduna mapitana machinda tapna soli. Iral ki dandini ai waraude nungside hairasu ai sauro ai tangna mabu nungsige adubu ai gi mitmangdagi nangi saktamdi mutkino ai leiba ngamloi angau boigani nangbu uraktrabade. Lingjel magi kada janglaktuna thongdu chetna londuna floor aduda famthaduna pena kablai. Kapna machinda susoli. Nungsi ai yambungbu thamo isegna nungsi ai sukangi yambung atopa nupi amatada ai gumna nungsiba ngamlamloi haibasu phana oidunasu nangdi aigi oiba phanglaroi yambo. Minai na mapu saningladi kapchagedani
Santina Lucyda yengduna usitana hairakpani. Lucy su noktuna nungairamnani hojikti kappanatana upai leirammaroi. Santina ngasai sak thonghobado mamaido yade ipom pom hobane. Aibu amukta thoga yeng Lucyra khangdene. Ho hojitine magi kadane thong londuna lehore. Nang thinba phau yaudong mande masa nungai thi haibane. Lucy noktuna nungairaroi hojikti aikhoi da singnarakpagine. Hojikti nangsu aikhoi yaima phangdauredana. Lucy nokfe tawna Santi da yenglaga asidabu phangena ikai khangdagai tawjaribane. Santi su Lucy gi wadu da noglai. Numidang wairam gi matamni nupi thinbagi matam yoraktuna Lucy lanchenbagi kada changlai. Lanchenbana phamungda makhong yanthaduna mamaidu ipom pomna leirambadu ubada Lucy khanglei lanchenba kaklure haiba. Tapna changlaktuna lanchenbagi nakta leptuna tapna haidai. Lucina yambo ai chatlukhige. Lanchenba kaisu khumlakte phamliba adusu machi lengde. Lucy tapna nonthaраktuna lanchenbagi khongdu soke hek tawbaga lanchenba phamlambadagi haugatuna sauna haidai. Baf chelaba nangna ai isada solokana. Tharamba adu nonkhatuna lanchenbada yenglai. Lanchenba usitana noklaga nangna khalise aina nang sele aina nang lorni siro ha. Yambo tawrakana yambung haina ingoda amuhana pelawa na troxti mana so aibo warauduna inthorokpasi uraga yenglo pena aina wawse. Lucy lanchenbana hairidu karisu khumlakte. Lanchenbana makha tarai. Nangna pama paisa khuding aina pini adubu luhongbasidi nang yarakana. Please Lucy ai nangi na khonggo handuna haige ai mayam nungsi aina haibada atei di lairadana aigi thawai fawbuna thajadre nang hairadi moi soidana yagani nang luhongbudi yarakana. Wadu hairaga lanchenba Lucy gi makhongda tutharai. Lucy lanchenbagi mataududa masadu maningda handoktuna mapi ira chenduna hairai. Yamungna lingje nungsi bagom aisu yamungu nungsi phana oiduna su ai luhongbase soidana yarakani. Lanchenba phamlambadagi haugatuna sauna hairai. Phare aisu haini aigi thamoy asida manatana kanagisi mafam piroi thokro yare. Lucy su lanchenbada pendana yenglamlaga ka adudagi thokre.